ASIGI TANG निपान INGEL गी NINI PANBA नुमिता SHRI GOVINDAJI Temple Board na SHILLAGA PANGTHOKKANI HAINA TOURIBA Kang CHINGBA gi THOURAM ga mari LEINANA SHEM SHARIBA Konung gi Kang Da Shakhangdaba Khutlai Paiba Shing na Nongmei round ani Kapshillamle HAIRI Thaudok thokpam dagi phangba paw magi matung inna ngarang ahing nongngai matung phongkhai chatpa aduwaida Advanced Hospital lambi rom dagi car tongduna lakpa Khutlai Paiba miyoi kharana sana Konung crossing mapada SHEM SHARIBA Konung Kang tamna Nongmei round ani Kapshillamle honglei thuna palace gate rom da chenki HAIRI Thaudok ase thokraba matung Imphal East District Police ke makokthongba police officers sing Thaudok thokpam da changsillaktuna Fibam adu gengsilaba matung chenaba sing fanaba police checkpoint sing alert thamkhre HAIRI Panba yabati ASIGI nipan da pangthokadawriba Kang CHINGBA THOURAM ase hojek thokliba lebaki tangdu leitadaba fibam ASIGI yengnaga laigi THOURAM khaktamak pangthoklaga Kang CHINGBA social media yauna maike kyadagi pangthok hongdok nakhibasu leikrabane